Hindustan Times paoche louba interview amada Biren Singh a liable for party state people haiba caption gi makha Mizoram gi Chief Minister Lalduhoma Manipur gi internal matter da khut thingjinduna Phongdokhiba Wapham Singh adu Yumpham Yaodabani haina Directorate of Information and Public Relations Manipur na thadorakpa cherol amana phongdorakli cherol asina hai Mizoram gi Chief Minister Lalduhoma matam khara gi mamangda Bangladesh Myanmar amadi India dagi lam khara lauraga Christian Singh lepak ama semgani haina Phongdokhibani Chief Minister Lalduhoma Indian Police Service thadok lamlaga politics ta khongdarakibani kumjal lising amaga chamapan marifu tarukta makha anti-defection law gi makhada discharge tobam ahanba MP oiki chahi kuntra marigi matung kumjal lising ani kunda amuk mahak ase law adumak thugai rubage charge ta disqualified toba ahanba MLA oiki mahakna Manipur da president rule thamnaba taksilabaso Indo-Myanmar border da sambal khabadadi yaning daba Phongdokli mahakna ju furup ki miyam punsinaba appeal torabaso Manipur gi lalholup singna Delhi da nongmai chingdol onselakpagi oithokpa lei maram aduna chingi luchingba singa wari shanaduna khutlai thadok hanbagi tangai fadabali haina Phongdokhibani center na paikhalakliba border fencing gi thabak asi yaning daba Phongdoktuna mahakna Indo Bangladesh border da lokaina khutsu khutlai amadi drug puthok pushin toriba asi border fencing torabasu lakshin bungamloi haina Phongdokhe center na Indo Myanmar border da sambal khaduna leibak asida lokaina khutsu khulai amadi drug kaya pusilakliba asi thingna bahonari adubu Mizoram lengakna athingba piduna leiri Manipur da mayoknariba illegal immigrant amasung drug ki problem ayambadi Mizoram dagi horakpani Manipur da hauzik thengnariba lan asiso Myanmar dagi chamsilakpa illegal immigrant sing aduna lamdam asida lo kaina khunda leta sinduna laishillaba matungda paktakna popi thabadagi phanglakpa sel aduna chalaiduna thokhalakpani masida Chief Minister Lalduhoma Biren luching makhada thadorakpa war on drugs na achoba safu amapiki Manipur lenga ki oinadi anti-tribal policy koba amata leite Manipur ase Mizoram gumna Assam dagi chahi kharagi mamangda thadorakpa state amanate Manipuri chahi lising kayagi masagi puwari leijaba lamdam amane kumja lising amaga chamapan humpumapan dagi ngasi fabda kangpokpi tengnopal chandel Churachandpur amadi Ferrol district ta anoba khul kaya paktakna na hengalakle matam adada punna khul chatret kuntra mathoi lerambadagi hauzik khul lising amaga chatruk kunmari leramle manaba matamda naga furupna khundaba Tamenglong None Sanapati Ukhul amadi Kamjom district tadi sopnadagi khul marifuma ngakpigani nifumapan khaktamak thengatpa thengnari Kangpokpi Tengnopal Chandel Churachandpur amadi Ferrol district chada chama kunithoi gi changda anoba khul masing hengalakliba asigi maram Mizoram gi Chief Minister na khangdabaga mamitari hengalakliba khul sing asi ayambana matam amada umang wamang oina leiramba mafam singni amadi kuki furupna namna khundaba mafam singni Mizoram lengakna Myanmar macha singda Mizoram lengaki ayaba yaudana Mizoramda lam leiba yaroi amadi lalon itik tawba yaroi haina athingba thamkibani foreigners sing asida kanglon gi matung ina Aadhar card voter card amadi driving license piba yade adubu illegal immigrants sing asi lakshinaba hotnabadiki damak Manipur lengakpu anti tribal ni haina Mizoram gi Chief Minister Lalduhoma na maral siri Manipur da leiriba miyam asiso Mizoram gi miyam adugumba mioi bani amadi illegal immigrant singi safu asi Manipur gi miyam da sum mayok nei haibasi Mizoram gi Chief Minister na mek sing na khangdabani hainasu cherol asina makha tana Phongdorakli